Anauba Chahi na lakpasida Seireng amamuk pujarakli Seireng gi maming Anauba Chahi Thamoy sina nijari na tabu akhang kanbi win kanbi leptana khongdoi hunduna anauba inot nungsiba phajaba uttuna matam kaubi lairembi siba naidrebi amagum thaudok wathok kaya pubiri lisang sinna ihaurakli lana thangba khong thangna kaya da khudong thialliba punsi se Patraba thamoy amana otli hakchang kayabu atan mathamoy na asum khong thangjin halli amam maromda wana kanna honaraga sengdoi I amot pathamoy amam pathamoy busung alalli hingna pham Taibangpanse masek mangal na thalalli Achumbagi mamangda aran mana ikaire khanghalle utpire punamak mikap thoalle Ariba Chahi na haukraba Anauba Chahi okchari taram pukning se kaya da ikaulang liba manung da kari yaw riba soy da na iaurak lagadaba thaudok singdo karamba masek mangan lay riba Kunai sigi mam liba mot liba uraga saklaga saisak pising na oira sanu ima laibak ningma iraga wareng Seireng ima laibak ningma yek laga layak pa layak pising na oira sanu ima laibak ningma tauraga rajniti ima laibak kidamak takathok Sanaragasu sanaroi singna sana ima laibak kidamak ima nanggi damak ta hau chong na sano bokhallo chawhallo iba laibak ningba macha khunda laitari ba thamoy singje sengdok piro ima laibak ningna ba kangla sagi matau okchari Anauba Chahi taramna yai phare Pungning thagat pibo oina channel asibu like amadi subscribe tawbiu amasung share with friends and relatives thagat chari